terrorist singna drug lalonbadagi fanglakpa senfam aduna Manipur gi yelho furup singda Chathari balan asida India Leingakna khoi masel gi marakta divide and rule policy Chathari haina Cocomi gi convener YK Dhirena phongdokre biker listing amagi mathakta saruk yaduna Cocomi students front na sinduna ngase ayuk sekmai dagi lamthakiba bike rally amaga mari lainana wafam asi mahangna phongdokhibani bike rally adu ngase ayuk pung 8 minute kunrom taba duwaida Cocomi gi convener YK Dhirena sekmai dagi lamthaki rally adu sekmai dagi hauraga Koirengai Chingmairong Thangmaiban Nagamapal lambi Kaisampa Tedim lambida laktuna Moirang Kumbi Fauduna Kakching Kunau, Wabagai, Kakching Lamkai, Thobal Lambi, Singjamai Kongba Road, Ayangpali Road, Kurai Lamlong, Amadi, ISBT Road, Ta Laktuna, Kuman Lampak ta Panthumpham Oigani. Rally aduga mari lainana Cocomi gi convener YK Dhiren hai hauzik chin kuki narco terrorist singna drug lalonduna madudagi fanglakpa senfam aduna lamdam asigi yelho furup singi mathakta Chathari balan asida India Leingakna khoi masel gi marakta divide and rule policy Chathari haibasi mayek senglaba wafamni drug na lamdam asigi naha singda piriba chaitheng asi taraina loba yaroi drug haibasina Kanglu furup khaidana victim oihalaktuna khunai asi lekhata halagani ngasi Cocomi students front na changsilakliba khongthang asi khunai asigi oina checksin firep amani narco funding season aduna chin kuki narco terrorist singna Chathari lan asi India Leingakna khudakta thingadabani narco terrorist singi maikaida India Leingakna tongshinduna maralaijadaba miyamda awachai thingpiriba si khudakta lepkadabani haina sumahangna makhatana phongdokhi Free oiba leipakama ohelu narco terroristing nangasi lamdam sigi hawla iba tungi yumbirel warakadoriba mahiroi singi punsida demsing nariba narco gi dum laba drugs haibasi aikoi kanglu proof naidaba adum laba masinal sohon kraba mi khudimakta aikoi hotpa kakhatpa ngamdaba bibam mamakta leiba masida hena makseng nara senriba narco gi oiba sida saruk yariba terroristing narco terrorist na koina airiba narco gi funding na miyamda lantaraiba asiguba ngasigi crisis asida senariba narco terrorist gi muthalu Manipur da tangdu laitaba kunaema ohelu amasung tungi mirol ogetoriba tungi yumbirel ogetoriba mairoi sing kallu haiba masigi kongjang asida India government amasung Manipur Leingakta message piba mairoi sing amasung miyam goiba masigi kongjada se koi Cocomi student front na sinbani Bike rally aduga mari lainana Cocomi students front ki convener Lukram Malangban hai chin kuki narco terrorist singna furupcha sing maru fukna muthatna bagi pandamda maitai singi mathakta Chatharakiba afongbalan adugi mayokta Cocomi students front na bike rally ase sinbani kuki singna Chatharakibalan asida micham kaya ama thawaina ponthapi khre adubu ngasi fawba India Leingakna kuki singi maikaida tongshinduna Karigumba amata khangsin usinadana leithokliba asi peningai oide hauzik thokliba irang asi India Leingakna aron ba agenda amaga loinana Chatharakwa lalong amani haibasi mayek senglaba wafamni irang asi government of India na loishinge haiba matamda adumak loishin khiba yarabani adubu irang asi asum sangthahanduna misimina leptana thokhaliba asigi marumda kari karamba agenda leibage haibasi achoba wahang ama oiri lanasi haurakpada Kuki singna maitai gi mathakta Chathari adubu ngasidi lamdam asigi yelho furup ama oiriba tangkhul singda mu onsilaktuna tangkhul micham singi mathakta miphami pun amadi mihat Chathari chen kuki narco terrorist singa hauzik center ga Chathanariba su asi abrogate tawduna makhoi gi mathakta military crackdown tawgadabani chen kuki narco terrorist singna chingi lamda popi thaduna amadi drug lalolaga changsilakliba lan asi India Leingakna khudakta thingadabani haina mahangna makhatana phongdokhi Tana Chathari aduga miyoi taruk hajankiba ngasi ko thadokna leiba asigumba thawrong ase India government na plan tawba lectioning matamda loisanba aba adugumba irang ase ngasi khoba leptana sangtha lakan divide and rule policy sina kanda aikoi yellow proof sing ase muthatna bhana ko se yamna laibak thibni maram madura aikoi 2008 da suspension of operation shu aikoi sign tawna kram matung ramadagi narco military sing changchalakna aikoi Manipur da popi thajilakba aduga makhoi na ngak selakanda Manipur se drug ki
ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒꯀꯤ ꯍꯕ ꯑꯃ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯈꯨꯗꯛꯇ ꯇꯧꯅꯅꯕ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛ ꯗꯥꯎꯟ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯀꯟꯅꯅꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯥꯟꯅꯔꯤꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯄꯣꯂꯤꯁꯤ ꯔꯨꯜ ꯑꯁꯤ ꯊꯥꯗꯣꯛꯄꯤꯌꯨ